Islam lining chat pasingi kumhai ijul Johana lakpada Chief Minister Jimnam Kiamchana lamdam asigi miya maru oina Islam lining chat pasingi mafamda paujal pirakli Chief Minister gi paujal da kumhai asina lamdam amabu ingna chikna lehena bagi machak ama oiriba kathokpa amadi Machal mana oibagi ichil adu nishing hali namit asina lakpada pumnamakna amana amabu ikai kumnaba amacho oibagi wakalon adu chachin handuna lamdam masira ing tappa amadi chawkhat lambida changsinaba honaminara se harigli Islam lining chatpa singi senglaba ijul Johana lakpada lamdam asiki miya maru oina Muslim singi mafamda Manipur Legislative Assembly gi Speaker Thokchom Saitavratana ya paujal pirakli Speaker gi paujal da ijul Johana lamdam masida afaba nungaiba amadi tangdu leitaba purakpa orisanu harigli Islam lining chatpa singi Senglaba EID-UL-ADHA lakpada Khetragaon ge MLAs Saik Nurul Hachan lamdam asida kundaminariba Muslim singi mafumda ya paujal pirakli Assalamualaikum warahmatullahi wabarakatuh. Manipur da liminariba kundalita minariba maitai pangan sinau punamaki mafamda loina Manipur sida leriba Manipuri punamaki mafamda EID-UL-ADHA na lakpa sida bakra Eid ki F1000 pijari amadi bakra Eid EID-UL-ADHA na lakpa sida Manipur lekoi tangbu leitaba santi leiba amadi nungsi chanana leiba Manipuri sama oirashan waina koi khudimako simiriba mapu Allah mafamda thonijari loina amuka hana yan punamako Manipuri punamaki mafamda EID-UL-ADHA gi happy EID-UL-ADHA bakra Eid wish pijari Islam lining chatpa singi senglaba EID-UL-ADHA na lakpada lamdam asigi miya maru oina Muslim singi mafamda mayang Imphal constituency gi MLA Kongkham Ravindra na epe paujal pirkli MLA gi paujal aduda EID-UL-ADHA na masagi oizaba thidaba kathokpagi fajaraba wakalon adubu ningsinghale harikli EID-UL-ADHA na lamdam asigi miyam gi mafamda afaba nungaiba tangdu leitaba purakpa orisanu harikli